ꯅꯍꯥꯛꯀꯤꯗꯃꯛꯇ SS Entertainment na puduna lakjari Ningol Khonjel. Ningol Khonjel first round da adonbu taramna okjari. Sinjariba contest asi miyamgi amadi masa da talent leirabi singbu pungning thogatjaba oina supnatagi entertainment oina bagidamakta sinjabani. Mathangda contestant number 204 Ayekpam Tanubala Devi from Singjamai Yumnam Laikai. Contestant asigi oina voting count tawnabagidamakta WINTAN haina comment pibiramduna saisakpi asibu pungning thogatpiyo haizari. Kurumzari Ayekpam Tanubala Singjamai Yumnam Laikai dagi duga aina kudol tamjagadori baisai sina che pusprani gi jinghimana kudol tawzari. Na 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 Aigi jinghimanam nang na Aigi jinghimanam nang na Nushitauribu oiduna Chitna punduna chinbiraku pamuba mabu inakshida laklune tawayuba kong hayona kong doiraklo awai kaulang bakuk nawa laklune tawayuba kong hayona kong doiraklo awai kaulang bakuk nawa lura balaiza taurang taujari lura balaiza taurang taujari aigi jinghimanam nang na aigi jinghimanam nang na nushitauribu oiduna chitna punduna chinbiraku pamuba mabu inashida. Thank you. Sasapi asigi oina aikoina semjariba quote asida comment amamamta pibiramduna vote asi thadabiramu masada leiriba talent asibu pungning thogatpibo oina share amamamta tawbiramu video asibu share tawba kaubiganu pumnama pukhurumjari.